Soo Chatnariba Kuki Zo Lalhoulup Singi designated camp masing Hanthanaba amasung henna kanba ground rule Chatnahannabagi matang da Ministry of Home Affairs ka Kuki Zo Lalhoulup Singda lakliba tang mapanda Wari shanagadouri hiramasigi matang da national ki pauche the Hindu ki report amana hai Chei ani ki matung da Union Home Ministry MHA na Soo Chatnariba Manipur ki Kuki Zo Lalhoulup Singda lakliba tang mapanda Wari shanagani MHA ki Northeast Advisor AK Mistra amasung Intelligence Bureau ki official sing yauna pangthokadaba wari sanabagi thorang adu sugi ground rule sing henna kansinba mongda Chatnahannabagi matangda yanaba puraknabani hairi political gi oiba solution ama puraktringay da sugi framework ama leihanba haibasi yamna mathau tai haina government ki makok thongba officer amana phongdore I haina the Hindu gi report asina hairi amoram da wari sanaba sigi kongthang makha chathaba yanaba condition thamboina tampaki district singda naknana leiba mafam singda leiriba Soo camp sing masing Hanthanabagi wafam amasu puthorakli masigi iroinana hojik sugi kadar singna leiriba camasi taramari dagi tareta Hanthanabagi wafam su security force na khangankiba leire hairi official amana phongdorakpagi matung inade hojiki oina su asi makha tana Chatnabagi wafam leitri adumakpu wari shanagadouri ba sida yanaba purakpa ngamlabadi makha tana Soo Chatnagani masiga iroinana camp khara thingjingani aduga camp khara amana atopa mafamda hongdokani top amongda Chatnagadaba ground rule gi mong matau sem saba loire masi pumnamak implement tawtringeda Soo makha sangthabagi wafam leite haina official aduna makha taki hairi handak Delhi da pangthokadauriba wari sanaba se matam sangna lepluraba matungda chathagadaba yamna maruiba mifam amani haina Soo gi mihut amana phongdorokpa lei panbiga abadi kumjali singani nipanda Lalhoulup kunmanga gi umbrella organization oina leiriba United People's Front amasung Kuki National Organization na Soo gi khudek ase Government of India ga khudek pinakibani Soo da yawba kadar lishingani ga chani romasi hauzik Manipur gi tongan ba chingi district ta hangba designated camp taramari da leire kadar amamamda tha khudingi stipend lupa lishing taruk ki sanfam phanglamba do Manipur gi rang ase haurakiba matungdagidi phangdana leirakli haina the Hindu gi report ase namakatari